Manipurda atenba matamgi manungda santi hanjalaklagane Sonali Misra. Irangna matam sangna sogalaba Manipurda atenba matamgi manungda santi hanjalaklagani haina BSF Border Security Force ke ADG Eastern Command oiribe Sonali Misra na phongdokre. NE Liveness athakiba khanaba interview amada ADG Eastern Command Sonali Misra na hai Manipurda thani pan hena satharakpa irang ase loisanabagi Center amasung state government na honabagi mathakta stakeholder kaya na angamba thakta santi purakna bo honare asigumba phibam asida BSF so state asida mapungpa na santi purakna bagi damag achauba thaudang lauduna changsilagle mahangna hai Manipur da BSF na tawriba thabak thauram khudingmak security advisor na luchingba unified command gi midyang makhada thabak pangthok panai maira paibi ima singi mathakta paliba FIR ase khudakta kakadavane Fadaba yaroi hairaga Manipur da leriba maira paibi aikhoi mayam loina fabiro maira paibi singna sifai leiba yaroi hairubage maira paibi singi mathakta FIR palakpabu poirei leimarol maira paibi apunba Manipur amade All Manipur Women's Volunteer Association AMAWOBA na yaningde FIR adu kakadavane maira paibi singbu fadaba yaroi hairaga Manipur da leriba maira paibi aikhoi mayam loina fabiro haina Poirei Leimarol, Maira Paibi Apunba Manipur General Secretary T.S. Apabi na phongdokre.